Welcome back to my new video. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ. ꯃꯌꯥꯝ ꯀꯨꯏꯔꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯅꯝꯗꯕ, ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯅꯝꯕ ꯉꯝꯗꯕ ꯑꯉꯥꯡꯅꯤ ꯀꯔꯤꯅꯤꯀꯣ. ꯑꯗꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯇꯧꯔꯒꯦ ꯇꯧꯔꯕꯅꯤ. ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯀꯃꯦꯟ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ. ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯐ꯭ꯔꯦꯟꯁꯤꯡ, ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯐ꯭ꯔꯦꯟꯁꯤꯡ ꯂꯩꯀꯣ, ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯋꯥꯠꯆ ꯇꯧꯕꯤꯌꯨ. ꯑꯗꯨꯒ ꯂꯥꯏꯛ ꯑꯃꯁꯨ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯀꯣꯃꯦꯟ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯨ. ꯑꯩꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ. ꯑꯩ ꯀꯩ ꯍꯥꯟꯅ ꯆꯥꯕ ꯍꯧꯁꯤꯒꯦ? ꯁꯤꯁꯤꯗꯤ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕꯅꯤꯀꯣ. ꯑꯗꯩ ꯁꯤꯅ ꯄꯅꯤꯔ ꯊꯣꯡꯕ ꯂꯩꯔꯦ. ꯑꯗꯩ ꯁꯤꯁꯤꯅ ꯎꯇꯤ ꯊꯣꯡꯕ. ꯑꯗꯩꯗꯤ ꯁꯤꯁꯦ ꯑꯉꯧꯕ ꯑꯃ ꯂꯩꯔꯦ. ꯑꯗꯨꯒ ꯑꯩꯒꯤ ꯑꯃꯦꯠꯄ ꯑꯃ ꯂꯩꯔꯦ. ꯃꯌꯥꯝ ꯑꯩ ꯈꯨꯠ ꯍꯥꯝꯕ ꯂꯥꯛꯑꯦꯀꯣ. ꯑꯗꯩꯗꯤ ꯆꯥꯕ ꯍꯧꯔꯒꯦ. ꯀꯩ ꯍꯥꯟꯅ ꯆꯥꯕ ꯍꯧꯁꯤꯒꯦ? ꯃꯌꯥꯝ ꯎꯇꯤ ꯍꯥꯟꯅ ꯆꯥꯕ ꯍꯧꯔꯒꯦꯀꯣ. ꯎꯇꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ. ꯎꯇꯤꯁꯦ ꯍꯥꯟꯅ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ. ꯑꯩꯈꯣꯏ ꯗꯗꯥꯅ ꯊꯣꯡꯕꯅꯤ, ꯑꯩꯅꯗꯤ ꯊꯣꯡꯗꯦ.ꯉꯧꯕ ꯆꯨꯝ ꯆꯥꯔꯤꯅꯦ. ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯑꯃꯁꯨ ꯂꯩꯕꯀꯣ. ꯑꯉꯥꯡꯁꯨ ꯑꯉꯥꯡꯗꯨꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯡꯁꯦ ꯂꯣꯏ ꯄꯨꯟ ꯄꯨꯟ ꯆꯠꯆꯃꯤꯟꯅꯩꯌꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯇꯥꯔꯗꯤ ꯃꯣꯏꯗꯤ ꯅꯝꯁꯦ ꯌꯥꯗꯦ, ꯏꯊꯟꯇ ꯆꯥꯕ ꯇꯥꯏꯌꯦꯕ. ꯑꯗꯨꯗꯨꯅꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯇꯧꯕꯅꯦ. ꯌꯥꯝ ꯍꯥꯎꯋꯤ ꯎꯇꯤꯁꯦ. ꯎꯇꯤ ꯊꯣꯡꯕꯁꯦ ꯑꯩꯈꯣই ꯃꯩꯇꯩꯒꯤꯗꯤ ꯌꯥꯝ ꯐꯦꯃꯁ ꯏꯟꯖꯥꯡꯅꯤꯀꯣ, ꯍꯥꯎꯕꯗ ꯂꯤꯁꯇ. ꯃꯁꯤ ꯌꯥꯝ ꯁꯥꯕꯅꯦ. 우티 통과 잘 통과되고 정말 간단하게 그냥 마음이야. 야, 마다시나 상하이 통과 잘하기. Namurok ang baka pa niya.
Yam hao không là thành su. Mẹ hadi bộ học yam hao đi. Nah, itu sama lah solusinya. Mẹ mấy đi chẳng để like thả bán tàu thì qua cây bên ngoài đi ở cái chắc ta bây giờ like thì bút trở lại chẳng lắm tình trạng là mình tình bút trở lại ra đi này bà tôi nhớ like thả bán tàu thì 근데 그나 라신장에 빨리 좀 뭐야 làm mà được mình không có bắt chước làm bây giờ bên đây mà mình yêu anh hai mình chắc là sẽ làm hậu nên mình phải chịu làm cái đấy anh ạ nó cũng không làm hậu mình phải làm hậu mà khi nào thì nó hậu thì hai trăm xong rồi nè của em hậu mà
ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯕꯟꯗꯨꯕꯁꯨ ꯍꯥꯎꯋꯦ ꯁꯒꯣꯜꯁꯨ ꯍꯥꯎꯋꯦ ꯎꯇꯤꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯍꯥꯎꯋꯦꯕ ꯃꯈꯜ ꯑꯃꯇ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯈꯤꯇꯪ ꯃꯨꯟꯅ ꯈꯟꯊꯔꯒꯗꯤ ꯎꯇꯤꯁꯤꯅ ꯏꯆꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯎꯅꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ